malem gi kiningai oirba tamthiraba laina-laichat asigi confirm case lakh nipan ga lising humpu ga chatret ni phutorok suri sikhibana lising ni phuni thoi ga chahum humpu ma thoi yaure aduga narambadagi phakhibana lakh amaga lising humdra nipan ga chahum maudra ma pan suri Bharat ki oina laina asigi confirm case lising amaga chatuk kuntha tret yaukre sikhibana kuntha ni pan suri aduga phakhibana chamaga kuntha humdoi sukre state ki oina laina asina confirm taw masing ase Maharashtra na khwaidagi wangduna chahum ga sumna ani sure Kerala na ani subada chani ga ni phuma thoini Tamil Nadu na chama kun mari ni Delhi na chama kun ni UP na chama ga sumna ahum ni Karnataka na chama ga aman Telangana na maudra mari ni Rajasthan na maudra hum doi Andhra Pradesh na marphu hum doi Gujarat na marphu mari ni Jammu and Kashmir na yankhai mangani Madhya Pradesh na nipu tare ni Haryana na nipu hum doi Punjab na nipu ma thoi West Bengal na kuntaruk Bihar na kulhum doi ni Chandigarh na tara hum doi Ladakh su tara hum doi Andaman and Nicobar na tarani Chhattisgarh na mapani Uttarakhand na tareni Goa na mangani Orissa na marini Himachal Pradesh na amani Manipur su amani Mizoram su amani aduga aroibada Pondicherry su amani aduga nauna phangba pauda Assam da hairiba laina-laichat asigi positive oikiba manga sure haina agency gi pauna hai pau ase Indian Standard Time gi nungthin pung amaga minute ni phum doi phawda laikhiba masing aduni amaromda Delhi gi cancer hospital thingjinkre masigi maramdi doctor ama hairiba laina-laichat asigi test tawbuda positive oibadagini doctor ase is Delhi gi cancer institute ta thabak tawbani mahak ngasi test tawbuda positive oiram khibani hai amaromda handak chahi gi oina has program sing cancel tawduna Mecca amadi Madina thingjinkre amaromda Delhi gi tapliki jamata March 9 dagi tara phawa pangthokhiba mioi lising kya tinba Makaras Nizamuddin gi dharma gi thawdo adu da yawruba mioi taret sikre aduga anabagi case na chamaga kunipan sure hairi Home Ministry gi advisory na state sing da warning tawduna hairiba thawram adu da yawkhiba leibak sing ado thidokna ba khangankhre amaromda thawdo adu bu shillangkhiba Islamic Secretariat Chief amadi atai taruk ki mathakta FIR case lokhatkre hairi hawkhiba numit humni asida hairiba Makaras Nizamuddin dagi mioi lising ani rom remove tawkhi hairi Delhi Police na Jasam Mafuti Shehzad M Zaifi Yunus Muhammad Salman amasung Muhammad Ashraf ki mathakta FIR case lokhatkre laina-laichat asigi mathakta semkhiba ek ki makhada makhoi bu charge tawkhibani Bharat Sarkar na athingba thamkhiba adugi mayokta makhoina tawkhiba thawngsing adugi mayokta makhoi gi mathakta charge thangakhibani hairi aroibada Paobilai news reader gi video bu yengbiri bu khuding makpu thagachari